Pausi da yumpam uiba maro uiba pau kharab de tawjari. Kanglup amatana Manipur gi lambu akhuba wakhalondai iyang loidabane bode. Manipur gi Chief Minister na umbudra ni thoisuba ban mahotsav celebration ka mari lainana phangdoki bo wafam every land in the state belongs to the state habasi chada chamba chumna bo wafam ne. India ke constitution ki matungina the whole land belongs to the union of state ase mayak singna panba maram na leba ki losing ba amana phangdoki ba achumba wafam ni kaidawai dosu Kangningai oide aina coordinating body khurai gi media coordinator e saitizat ki charol amara haire Zerol sina makha taraduna kanglup amadana Manipur ki lambo akhubo wakhalonda yang bidana ba coordinating body khurai na apel tawragle Singa mari tamda lairiba mipum khudibuna Manipur ki lamasi aihoi punamakini haipo wakhalon ka loidana nungsi chana na hingmina se aihoi mase nungsi chana leminara ba matamda ta jumlo na ba laibak na Manipur ki satam kainara ba kaidawai da sinba oitoktabane Panbajawadi Manipur Assembly Constituency asipunda seat umpulai masigi manungda seat amana schedule caste kini seat taraka mapanna schedule tribe kini aduga lemhauriba seat nifuna general gine masigi manungda kangpokpe constituency bo general gi manung chale masida matau karamna kangpokpe constituency as general na represent torom tribunal haiba wafum kya laglibane Amromda Article 371C asi Manipur gi yengthuna semke temporary article ni habade Jammu and Kashmir ki Article 370 gumbane maside union government lathokni mapatamda lathokpa ngami habasisu khangdin ba phai aire LMO oxygen plant athuba matamda sanga ga dore COVID-19 license number oiduna Jenims hospital da ana lahingi thabak satariba ana basingna oxygen mathau tarakpa oxygen kwatana phanganana bagi pandamda Chief Minister N Binodal achauba thodang lauduna war fothing da sengpa sagarpa gi thabak paikhat khiba 20 kiloliter gi cryogenic liquid medical oxygen plant hosik mapung phana semko sagarpa loire aire pause asina phangpa pau gi matung inadi 20 kiloliter cryogenic liquid medical oxygen plant ase athubada Chief Minister na sangha tuna function tawba auragane oxygen plant ase ningthira chalaiba matamda Manipur da oxygen gi awaba mayuk nariba adu khara makhai de khogan ba ngamlagani plant asidagi oxygen cylinder kaya Manipur gi manungda leriba tongan ba hospital singda phangan bagi thabak chathabang ngamlagani aire Maragasida Tokyo Olympic ta saruk yariba sing iramdam asagi mixat urong purakba wairasano EMS Malem gi khwaidagi chawraba chana khonabagi kumai Olympic Games tha asigi kulhumdai Japan gi capital Tokyo da auragane Malem gi phambak ta sangdam nanabagi damak iramdam Manipur thaki thongna faraba sanaroi bangana saruk yaragani makhoi mangana Tokyo Olympic ta gi langam phiran parga lakpo wairasano aina apunba ireipa ki mairoi singlup EMS ki maike thaki jaifa paujel piragle Mairoi lup pasigi Joint Secretary Frankie Ningompom na thadorak pa charora mana hai Olympic Games sai basi sanaru singi de khwaidagi mator lomlaba panthong adoni sanaru singi ponsi gi maglat hai basi masene Olympic da sanaba fangdrabadi sanaru edu mapung phade aina ribani mator lomlaba sangdamnaba Olympic Games asida India gi bahut singadur balamda masigi sanaru singti hockey da national kantha amade pe susila boxing da Mary Kom judo da ligma bam susila amadi weightlifting da Mirabai chanune Iramda masiba malemda sana khona bata basak takle iramda masigi malemgi thakta mating leiba sanaroi tholak pai base araiba amadi nate chawkhraba amadi chakhraba India gi state singdagi sanaroi ama pawba games asida jawba ngamna dribane Manipur bo India gi sports power house ni hainari bane competition ai base loina first aba yaba nate maru eribadi isa isana haijariba yai adu mating thokna aso ingam jawdana perform tawba tune mating thokna lingjal phudokpa ngamba amadi aki ekang phawdana Sangyeng pambak am oirasino hainasu EMS ki maike ki taibang sempa mapu ki mafamda thaunijari haina cherolas na makhatana phangdorakle makatarakpa atopa pau amadana sana konungda ningthauga mitei pangalga igi khongul liba foundation committee pungben pawmina bagi thorom pang thokre ningthauna piramba jumnak sagai sing mitei pangal isil naw sing yamna section ngak senduna thamaninge ningthau sana jawba Midai Bangal Igi Kongul Liba Foundation Committee na Sinduna Sana Konungda Ningthau Sana Jawbal Laisemba ka Pugmen Pawmena bagi asamba Thorama mangarang SOP ngakna pangthokre ana lupasigi General Secretary BM Abdul Majid na Thador Pachirol amana pangdoragle Serolas na hai ningthauna thorom mapu oiduna pangthokiba thorom aduda Foundation Committee ki maikaitage amasong atai khol singdagi lakiba Midai Bangal Isil Inau singdagi ningthauda hangatchakiba wafam sing ningthauna munna tabirapa matungda committee asik office building ama soidana Sabiragani abagi thajaba wafam thamke sana konungda hana leiramba kaji loisang amukhanda thamlingbaki apampa ningthauna phangdoke ningthauna phangdoke bada July 13 sahi khudingi thorom pangthok pada
Mitay pangal isit idaw sing kimarak tagi lana lawi ba yaw pati lawi kano. Julai taraga tarik thorom asidi maram kuida mitay pangal singka sana kunung kelap thuk na tunda laki ba adu. Julai taraga tarik ki thorom asidi madam kuina mitay pangal singka sana kunung kelap thuk na tunda laki ba adu. Nauna na abuk handa tak na thana pa yatrap apa pamari ama singka binana ba kita maktane. Hau ki bakumza de sing ani taraga mapan gi Julai sa taraga tarik tagi hau duna sahi kone ki sana kunung ta mitay pangal isilindaw singka ding thauga pukmen pahmin na ba ki thorom pangtok pade. Masih dimintai pangal sina lamdam asida han balaki ba kining singba thorom na te haike. Ningthau na makhatan ai ki bada mitai pangal isilin hausin na ningthau na pirum bajumnak saga ising yamna section dangak sendun tamaninge. Masih asit pamari amasu oiri bane aike. Lagliba Julai chaset kun mathoi da pangthok kadarba idul zuha gi thorom gi mak oinana. Leba ki miam da marwaina Islam lining zat pamitai pangal sing da jai proposal pi ki pagaloinana. Maleng gi biab da santorak liba COVID-19 pandemic asida gi ngakthok pinana patai pung mapu gi mapam da thauni ke. Mitai pangal isin injau sinasu it ki thorom da malem gi miam gi awapa ko khan bina pa mapu gi mapam da thauni biyo. Mangna makha taraduna malem pum bada santorak liba lai chara si thingna ba aikoi punna COVID vaccine kapthok se. Hidaga se kapthok labadi isor gi thawjal da gi bathang gi sahida di aikoi mayam pun ba yaga ni thajai. Laisada si thengna pada punna thawdang lamina si anasu ning thawna phongdoke. Thorom adul silak pada committee gi maike digi ingkhol da hauba insang napi sing khotol tamke. Namit tarani gi curfew augre jum dagi hentok na khidre. Akan ba section thorang loina da namit tarani gi Manipur pumba total curfew ngasi dagi haukre. Ngasi hauba namit da COVID vaccine kapa yaw na mathau ta ba khar khak natana lambi lamjau da Mioi amada thongna khidre. COVID-19 laksin haba Manipur lenga na laktu gi ba total curfew asina maram oituna Manipur ge miam jum dagi hentok na dana laiba oke. Masina maram oitun Impal jawna Manipur gi mapam kya khunthak lansi bagi pangkha koike. Adumai namak ana layang kamari lainaba sing pharmacy lawsihu kamari lainaba sing ki dukan sing thong hangna ke. Ningsing baya padi Manipur da haukiban namit khani asidat nong bada Mioi lising amagi matakta positive warak padage. Manipur lengan Julai chachat taraga nipan tagi hauduna Julai chachat kun ganipan phawa Manipur pumba total curfew lakthana raba phirep lokhe bane. Makha tarakpa atopa pau amadana COVID-19 na TB laina hengalakpa jai health ministry. COVID-19 na black fungus kumba infection kaya thogan ba maramda COVID-19 na tuberculosis TB hainal hena thogalakpa TB laina hena thogalakpa yai adobo laina asina maram oraka TB ki case hengalakle aibaki matik sawa khodam di laitri haina union health ministry na pangdogre. Ministry na ai mamangi komja lising ani kunda COVID na maram oraka akan ba makal ki athing ba laiki bana TB ki case sa do kun mangarop hengat ke health ministry na ai handak tu namit khuding ki COVID na ba Mioi da TB case khangen hengalakle aibaki pau tholakhe. Dr. Singh Nasu thengna ki masidaki Ministry of Health and Family Welfare na COVID-19 anaba khuding mag TB screening taunaba amadi TB anaba khuding mag na COVID-19 screening taunaba pa phangtokhe. Ministry na makata na hai corona black fungus na singbasu thogan bamaram na corona narabadi TB laina hengalak pa yai adubo sabsaba khudam di laitri masikidamak thijintu na mamang sahi lising ani kun gi August phawbada finding jing punthokna ba state amadi union territory sing phangtokhe. TB amadi COVID laina animak jam lokna gan ba amadi lungs ta sokhan ba makal gi laina oi masida chap mana ba makal gi layong lokhuba arum layo amadi sor honba wa pathengai aduba TB di incubation period change TB basically yauraba misa kaduki iman solaba patam dakak ta layong le nadrabadi dormant state lay masak utholakte haina sumhak na makata na phangdoki aire IMC mapu pandaba ka chap manare Impal manunggi amurakai matam chana sengdok ngamdre Impal Municipal Corporation IMC asi hajik mapu pandaba ka chap manare IMC ki corporator singki sahi mangagi matam suduna dissolve tawkibadagi IMC asi mapu pandabagi phibamda lakibane masigi matakta hojik IMC ki assistant municipal commissioner oina thawpuriba Samuel Moirang Them hariba Mioi asi IMC dagi lakthoko haina IMC ki कर्मचारी सिना मतम कक्तना स्ट्राइक जंक्शन खिबदगे हौजे इम्फाल मनुंग अमदि अकोइबदे लेरिबा अमोट अकाई सेंगबगी थाबक लेपतुना लेरे IMC के कर्मचारी सिना स्ट्राइक जंक्शन खिबा दबित हुमनि सोखिबक लोइनदा इम्फाल मनुंग की मफम सिंदा हौजे अमोट अकाई पैसिनतुना लेबदगे माइक मताई कियागी जागुफम ओरप याबगी फियमदा लेरे अमोट अकाई सिंगासी आथुब मतमदा सेंगदोक्तब तारबदि लाइजत किया संदोरप याबगी अकीबा लेरे Lahung tin village the Mioi ani hatpda Chennaba Meoi ama khulaiga kayaga konhana Kangpokpi police na Umangda Lottuna Leirambadagi fare Kangpokpi district ki manung channa Lahung tin village the Mioi ani hatpagi thaudokta mapungwana Chennabadagi Lottuna Leirakibani haiba Mioi ama ngarang Kangpokpi district police ki SP Karthik Mali dagi Maladigi lusing maka the Kangpokpi district police ki additional SP Elo Thangko zone aukim na lusing ba police team amana mai pang na phagat pangamle aire
Mioi ni hatpda ki thawdok Chennaba ni ahriba Kangpokpe police na phagalapa mioi asiki mameng Lenzagin Allies Jovi hangsing sehi kuntra ka taret apokpa helpau hangsing kawe Kangpokpe district ki common nom village dagini Mioi asi cycle police station ki manung channa makok sing village gi umanggi saruk Umangda Lottuna Leirambadagi ngarang police team aduna phaba ngamke Faraba Mioi asi polythene bag amada jomsilaga lebak ta phumduna thamlaba nongmai amadi maru ke asu recover tawba ngamle aire Mioi asi dagi phagalaba nongmai sing adudi ISK 416D assault rifle 1 ISK 416D assault rifle ki magazine amade kappa yariba nongmai maru taragani thoi M16A1 assault rifle magazine kappa yariba maru tarane Panbajabadi nongmai amadi maru ke agal loin phagalaba Mioi asi ngarang cycle police station da kusinagre Mioi asi cycle police station da FIR number 6 close 4 2021 SKLVS US 302/34 IPC and 25 1C arm eki makada case la kutuna lairakhiba Mioi ne Lottuna laikhibadagi police na phabangam daduna lairakhibani aire makha tarakpa atoppa yamna nungaitaba pau amadana Mumbai da akanba nungna amang ata thogan khibada natana Mioi kunithoi siankre akanba nungna Maharashtra gi Mumbai da Mioi kunganithoi laikhidre Chamber gi Bharatnagar area da taraga taret amasong bekholi da manga makoi ki jumda chenthokpham leitabadagi laikhidabane officers na suggest tawri madude mafam kya da su jumdagi chenthokpham leitabana siba masing hengalakhiba yari aina phangdokle arobeda contents asigi marwaiba pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi yangbiru punamak pathaga sari channel asina tumda kanarabade subscribe tawbidribasina subscribe tawbiramaloina like and share tawsu kabi gunu punamak po amuk hanna thaga sari